Sir, aina hangjaningbadi adi nupi amaga nupanga nungsinabada wakhan kainaraba matamda wakhan waba adugumbado imanabay manakta laringai parents manakta laringai dadi phongdokpa ngamdaba lay ado itomda layar matamda adugi awabado karamna mayoknagadage habi simtang sarifam hangjani. Nungsibagi kainadringai magi nungsi nungon ba haibasisu araiba nate sisu khangbada wa khrajani ko adagi kitang thungnabagi nungai basisu adoki matik nungai ba masisu awaba makalamni tension makalamni ko adagi mo ahum subda laiba kainabagi awaba se masisu mathelamani magi masi mahau mukti haining dre ko masi mathelamani ada aikoina akhoi jana hariba imanabagi marakta leiraga wari khara saraba ima ipagi manakta leiraga atopa thaba amade engage tawragadi kharabu phai itomda leirakanda aikoina unagiba aikoina ngangnagiba wari watai mayam do akoigi yengnakiba miyeng mayam do ningsinga thamoida phawriba chaina si karmaina khangadage haibasine ko tongan ba miyeng anihum dagi yengba yai amadi aikoina kainariba se afaba maram amagi damakta isorna kaina halabani haina afabromda khando okanda magi suyai fabo exanu aina mabu nungsibadi yamna possessive oina nungsiba nate aidi magi ai fanabagi damakta magi fananabagi damakta nungsibani haina kathokpa ngamaba masi khara wangba thakini ko ngambre yengo adumai ngamagadi nangi awabadu mayeng tarani ko adagi mo khitang handaba thakta mo hairagadi khare mana aiga thungnaramdraba maga aiga mot manaramdraba maga aiga akoigi matam sigi wahida haraga web link chanaramdabadagi ko mobile ga si network phangdragadi hek pau phawna de dana ko adumaina maga aiga pau phawna gidrabanina aisu aiga network ta pau phawna bangamba atopa aigi kanagumba amaga muk khangna batare magi su magi khangna jaba amaga muk thengna jagrasanu haina laina lokthokpa ma asumaina tawba natragadi hanjan sum ningsingdana hanjan sum magi nungai giba mikup kapinagi ba mikup to dum ningsingdana leiba taragadi matam khar sangna awabadi khangba tare ko aduna matang sida nangi senior nangi namanaba aduga nangi parents koina da borgadi nangi parents da natraga auntie da uncle da wari liraga makoi gi mateng lawusu yam kanagani ko aduga karigumba kainari basina misunderstanding amadagi mina kainoma haijan badagi natraga mina ngangna bawa tarak padagi maram sadana kaina borgadi negotiate tawraga amukhanna reconcile tawraga yanaba porokpa asigumbagi lambi su laitabnate ko aduna masrisida amuk ahum point ama khangadaba amana akhoi chahi matangda akhoi chagi chahi matang sida hojik khangariba mioi singse masina punsi chupa hengwai bau khangnarakanda thungnabagi chang siam neme ba koi statistics yengba matamda haibni nokoi chahi nauriba puksel fajana leptriba lakadaba lambi sna sang matam oibanina ko aduna masida kaina basi adum khara toina adum thokani chahi matang sida masida ka hena serious oina loroi dabani maroina matam sidadi larik laisu sanaba khonaba socialize tawba personality develop tawba romda wakal sikhar thadaba taragadi haibadi romance na kitang lighter oina lawba taragadi kaina bagi chaina sisu khara handagani ena thamjage ko